Suspension of Operation Sugi Mari Leinana Paikhatkadaba Thabak thouram shing matangda Center na State leingak concrete oiba wapham amatta official Oina Phongdorakpa Leitri haina Chief Minister Nongthombam Biren phongdokkhre wapham ase ngasi mahakki secretary ta pangthokpa paugi mifam amada Chief Minister Nongthombam Biren phongdokkibane sugi ground rules center na review tawkiba adugi matangda paumi sing na hangba wahang amagi paukhum piraduna Chief Minister Nongthombam Biren hai Kuki lalhoba singa chatanariba su agreement ase withdraw tonaba state leingak na mamangda firep loba leikre hiramasi matangda assembly mifam amanasu warip loba leikrabane su ase mapung oina lamdam asida tangdu leitaba puraknabagi pandamda chathakibane adubu tangdu leitaba lakpagi mahut hingshagi thodok thokpa hengalakpana maram oiraga tangdu leitaba thugairi basing adu suda yawhandaba haibase aikhoigi wakatne Sugi ground rules thugairiba singgi mathakta kari khongthang lokhatkadage amate kari khongthang lokhatle haibage matangda state leingakta official oina khanghalakpa leitri pau oina hiramasigi matangda center da khangankhiba leikre haibadi tare adumoinamak hojek faubagi oina center gi maikedagi hiramasiga mari leina Wakhal amatage wapham amatta official oina khangalapa leitri haina Chief Minister Nongthombam Biren makhatakhi Koigi state sugi si tausi haiba koida concrete oiba karigum amatta hairpa leitri koigi oiba state government oiba state su aduga kaino da su koi assembly da su koi mayam ama decision lokre suspension of operation si pananaba santi lanaba tobne du santi lakpagi mahota hena henkal abanina santi tugairi ba kangbu du bu akoi sudagi expel to view have si akoi mayam request ni aduna high river sindu kari step logo dage na daga kari tawdige have du siki oina official oina koi da khangalak pa leitri but here say the kharadi moya da kan khanai have gi paw ma ditai du set the government officially kari ma makalam ta khangala pa leitri